ꯃꯌꯥꯝꯗꯨ ꯁꯤꯒ ꯐ꯭ꯔꯨꯠꯁ ꯍꯦꯛꯇꯣꯔꯤ ꯑꯩꯈꯣꯏꯅꯤ ꯃꯌꯥꯝꯗꯨꯁꯦ ꯀꯔꯤ ꯍꯩꯅꯣ ꯈꯪꯗꯦ ꯆꯥꯅꯕꯩ ꯑꯣꯏꯔꯝꯗꯗꯅ ꯍꯣꯔꯦꯟ ꯆꯥꯅꯕꯩꯗꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯎꯏ ꯍꯥꯎꯋꯦꯅ ꯈꯥꯏꯔ ꯍꯥꯎꯏꯔ ꯃꯌꯥꯝ ꯑꯩꯁꯤꯒ ꯀꯩꯅꯣ ꯍꯦꯛꯇ ꯆꯦꯔꯤ ꯍꯦꯛꯒꯦ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯍꯣꯏ ꯃꯥ ꯆꯦꯔꯤ ꯍꯥꯞꯄꯗꯩ ꯁꯤꯔꯦ ꯂꯥꯎꯔꯦ ꯁꯤꯔꯦ ꯍꯦꯜꯂꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯁꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯗ ꯉꯁꯤꯁꯦ ꯅꯔꯁꯔꯤꯗ ꯄꯣꯠ ꯂꯧꯔꯨꯒꯦ ꯄꯣꯠꯆꯩ ꯊꯥꯅꯕꯒꯤꯀꯣ ꯑꯩ ꯑꯩꯈꯣꯏ ꯗꯥꯒ ꯆꯠꯂꯤꯅꯤ ꯅꯔꯁꯔꯤꯗꯅꯦ ꯄꯣꯠꯆꯩ ꯈꯔ ꯊꯥꯕ ꯒꯪꯒꯥ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯗꯩꯗꯤ ꯇꯦꯖꯄꯇꯥ ꯄꯥꯝꯕꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯤꯅ ꯏꯆꯥꯊꯣꯏꯕꯤꯅ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯄꯥꯝꯕꯤꯁꯨ ꯂꯧꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯂꯩꯒꯤ ꯆꯥꯔꯥ ꯐꯖꯕ ꯂꯩꯒꯤ ꯆꯥꯔꯥ ꯈꯔꯁꯨ ꯂꯧꯔꯛꯀꯦ ꯑꯗꯨꯒ ꯀꯣꯝꯂꯥ ꯆꯥꯔꯥꯒꯨꯝꯕ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯌꯦꯡꯉꯛꯀꯦꯕ ꯀꯩꯀꯩ ꯆꯥꯔꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯅꯤꯡꯕ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯊꯥꯅꯤꯡꯕꯗꯣ ꯌꯦꯡꯉꯒꯅꯦ ꯇꯧꯔꯒ ꯄꯣꯠꯆꯩ ꯈꯔ ꯄꯨꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯇꯣꯝꯕꯤꯁꯤꯗ ꯂꯩꯔꯦ ꯃꯥ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯊꯝꯃꯝꯗꯣꯏꯅꯤ ꯑꯕꯨꯡꯉꯣꯁꯨ ꯑꯥꯗ ꯂꯩꯔꯦ ꯄꯨꯔꯛꯇꯦ ꯀꯩꯒꯤ ꯄꯨꯔꯛꯇ꯭ꯔꯦ ꯃꯃꯥ ꯍꯣꯏꯗꯅ ꯑꯕꯨꯡꯉꯣꯁꯨ ꯑꯥꯗ ꯂꯩꯔꯦ ꯑꯕꯨꯡꯉꯣꯁꯨ ꯇ꯭ꯌꯨꯁꯟꯗ ꯊꯤꯜꯂꯝꯗꯣꯏꯅꯤ ꯑꯩꯈꯣꯏ ꯗꯥꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩ ꯈꯣꯡ ꯆꯠꯂꯒ ꯏꯆꯥꯊꯣꯏꯕꯤꯒꯤ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯁ꯭ꯋꯥꯏꯗꯅꯦ ꯂꯥꯞꯇꯦꯕꯀꯣ ꯑꯗꯩꯗꯤ ꯑꯕꯨꯡꯉꯣꯒꯤꯅ ꯑꯃꯨꯛ ꯈꯔ ꯂꯥꯞꯄꯦ ꯑꯕꯨꯡꯉꯣ ꯄꯨꯅ ꯆꯠꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯅꯤ ꯑꯕꯨꯡꯉꯣꯁꯨ ꯃꯥ ꯇ꯭ꯌꯨꯁꯟ ꯇꯝꯐꯝꯗꯨꯒ ꯊꯝꯃꯝꯃꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯂꯥꯛꯆꯔꯅꯤ ꯑꯩ ꯈꯣꯡꯅ ꯆꯠꯈꯠꯂꯒꯦ ꯑꯗꯣ ꯆꯠꯃꯤꯟꯅꯗꯣꯏꯁꯦ ꯑꯩꯒ ꯗꯥꯒ ꯑꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯀꯩꯅꯣꯒꯅꯦꯕ ꯃꯃꯥꯟꯅꯕꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯠꯇꯣꯏꯅꯦꯕꯀꯣ ꯃꯥꯏ ꯒꯥꯔꯤꯗ ꯆꯠꯅꯗꯣꯏꯅꯦ ꯑꯗꯣ ꯅꯔꯁꯔꯤ ꯃꯐꯝꯗ ꯇꯧꯔꯒ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯃꯌꯥꯝ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯁꯨꯄ꯭ꯔꯤꯌꯥꯅ ꯄꯤꯔꯛꯄ ꯗ꯭ꯔꯦꯁꯇꯨꯅꯦꯕꯀꯣ ꯅꯍꯥꯟꯃꯨꯛ ꯄꯤꯔꯛꯄꯗꯣ ꯃꯥꯅ ꯑꯗꯣ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯦ ꯑꯩꯁꯦ ꯑꯗꯨꯒ ꯑꯥꯖꯧꯔꯒ ꯃꯊꯪ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯆꯠꯇꯣꯏꯕ ꯅꯔꯁꯔꯤ ꯃꯐꯝꯁꯤꯅꯅꯦ ꯁꯤꯜꯆꯔ ꯔꯥꯏꯈꯥꯔꯤꯗ ꯅꯠꯇꯦ ꯁꯨꯅꯥꯕꯥꯔꯤ ꯘꯥꯠꯇꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣই ꯂꯝꯕꯤ ꯐꯕꯁꯤꯗ ꯂꯥꯛꯑꯦ ꯀꯅꯥ ꯇꯣꯡꯉꯛꯇ꯭ꯔꯣ ꯂꯝꯕꯤꯁꯦ ꯐꯠꯇ꯭ꯔꯕꯅꯤꯅ ꯇꯣꯡꯅꯅꯤꯡꯗ꯭ꯔꯦ ꯑꯉꯥꯡꯁꯦ ꯀꯤꯅꯔꯖꯥꯠꯅꯤ ꯂꯥ ꯑꯩꯈꯣꯏ ꯇꯥꯅꯤꯡ ꯌꯧꯔꯦ ꯇꯥꯅꯤꯡꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯃꯥꯟꯅꯕ ꯉꯥꯏꯔꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯩꯈꯣꯏ ꯗꯥ ꯁꯤꯗ ꯂꯩ ꯅꯨꯡꯁꯥꯒꯁꯦ ꯕꯪ ꯕꯪ ꯁꯥꯒꯠꯂꯦ ꯇꯧꯔꯤꯁꯦ ꯃꯥ ꯀꯩꯅꯣ ꯒꯥꯔꯤ ꯃꯌꯥꯏꯗ ꯂꯩꯁꯦ ꯀꯩ ꯍꯥꯏꯅꯣ ꯅꯔꯁꯔꯤ ꯃꯐꯝ ꯌꯧꯔꯦ ꯒꯥꯔꯤ ꯄꯨꯁꯟ ꯌꯥꯗ꯭ꯔꯥ ꯌꯥꯏ ꯌꯧꯔꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯊꯦꯡꯕꯅꯤꯁꯦ ꯄꯥꯟꯕ ꯁꯨꯅꯥꯕꯥꯔꯤ ꯘꯥꯠꯀꯤ ꯅꯔꯁꯔꯤꯗꯨꯒꯅꯦꯕꯀꯣ হায়দ্রাবাদীরা নাইনি ꯃꯣꯔꯣꯛꯀ ꯃꯌꯥꯝ ꯂꯩꯅꯦ ꯑꯁ ꯃꯌꯥꯝ ꯂꯩꯌꯦ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯁꯟꯁꯨ ꯐꯪꯒꯅꯤ ꯁꯟꯁꯨ ꯐꯪꯒꯅꯤ ꯁꯟꯁꯨ ꯂꯩꯌꯦ ꯑꯩ ꯈꯨ ꯅꯥꯕꯅꯕꯨ ꯂꯣꯏꯈ꯭ꯔꯦ ꯁꯤꯒ ꯂꯩꯒꯤ ꯂꯩꯔꯗꯨꯔꯕ ꯄꯨꯡꯗꯣꯟ ꯆꯔꯥ ꯉꯥꯛꯇꯅꯤꯅꯦ ꯁꯤ ꯂꯩꯁꯦ ꯃꯥꯄꯜ ꯂꯩ ꯍꯥꯏꯕꯅꯤ ꯀꯩ ꯍꯥꯏꯅꯕ ꯀꯩ ꯃꯤꯡ ꯊꯣꯟꯅꯕ ꯈꯪꯗꯦ ꯃꯦꯔꯤꯒꯣꯜꯗꯤ ꯄꯨꯔꯛꯀꯅꯨꯀꯣ ꯅꯪ ꯉꯥꯏꯁꯤꯅꯤꯉꯣ ꯑꯗꯨꯒ ꯁꯤꯒꯅ ꯁꯅꯥꯔꯩ ꯃꯦꯔꯤꯒꯣꯜ ꯂꯩꯔꯦ ꯍꯥ ꯁꯤꯁꯨ ꯂꯩꯀꯣ ꯄꯤꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯌꯥ ꯁꯤꯒꯁꯨ ꯁꯥꯔꯦ ꯑꯗꯨ ꯄꯨꯡꯗꯣꯟ ꯃꯄꯥꯟꯒ ꯁꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯂꯦꯝꯅꯦ ꯊꯥꯕꯒ ꯄꯥꯟꯗ꯭ꯔꯣ ꯃꯤꯁꯦ ꯑꯦꯂꯣꯚꯦꯔꯥ ꯆꯥꯔꯥ ꯂꯧꯈꯤꯁꯤ ꯌꯦ ꯑꯦꯂꯣꯚꯦꯔꯥ ꯆꯥꯔꯥ ꯐꯪꯒꯅꯤ ꯁꯤꯒ ꯑꯆꯧ ꯑꯆꯧꯕꯁꯦ ꯁꯤ ꯇꯞꯁꯤ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯗꯥ ꯇꯞꯁꯤ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯇꯞꯁꯤ ꯂꯧꯈꯤꯁꯤ ꯑꯗꯨꯒ ꯁꯤꯅ ꯀꯩ ꯁꯤ ꯄꯥꯝꯃꯤ ꯇꯨ ꯁꯤ ꯄꯥꯝꯃꯤ ꯗꯥ ꯁꯤ ꯄꯥꯝꯃꯤ ꯅꯪ ꯇꯜꯂꯤꯕꯣ ꯅꯪꯒꯤꯗꯤ ꯑꯦꯂꯣꯚꯦꯔꯥ ꯆꯥꯔꯥ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯂꯩꯔꯦ ꯉꯥꯎꯔꯦ ꯂꯩ ꯆꯥꯔꯥꯁꯤ ꯉꯥꯎꯔ ꯂꯥꯛꯏꯁꯦ sini mana lagi hatar asih lagi salah kan di sini lagi nursery lagi apa kata saya pokoknya adum chala sai ro oh adai le sai ro oh akhoi siga akhoi gi kaino sina
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯏꯕꯨꯡꯉꯣꯅꯤꯁꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯀꯥꯕꯨꯡ ꯅꯔꯁꯔꯤ ꯆꯠꯁꯤ ꯌꯥꯏ ꯑꯁꯤꯒ ꯄꯣꯠ ꯋꯥꯠꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯝꯗ ꯆꯠꯂꯅꯤ ꯑꯁꯤꯒꯤ ꯐꯖꯗꯦ ꯅꯠꯇꯦ ꯑꯁꯤ ꯂꯝꯕꯤꯁꯤ ꯐꯖꯗ꯭ꯔꯦ ꯐꯣꯇꯣ ꯐꯖꯅ ꯂꯧꯔꯦ ꯑꯗ ꯐꯖꯕ ꯏꯁꯤ ꯐꯖꯕ ꯎꯔꯤ ꯅꯪ ꯌꯨꯝꯗ ꯍꯟꯖꯤ ꯌꯥꯗꯗꯅ 우리 ꯐꯖꯕ ꯄꯤꯕꯤꯕ ꯐꯣꯇꯣ ꯀꯥꯞꯄ ꯈꯤꯇꯪ ꯐꯖꯕ ꯃꯐꯝ ꯑꯃ ꯎ ꯌꯥꯗꯦ ꯀꯥꯞꯇꯦꯒꯦ ꯐꯣꯇꯣꯁꯤꯅ ꯀꯩꯅꯣ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯐꯖꯔꯕ ꯁꯛꯁꯦ ꯀꯥꯞꯁꯟꯅꯤꯡꯕꯗꯣ ꯌꯥꯝꯅ ꯑꯉꯥꯡ ꯀꯞꯇꯣꯔꯦ ꯍꯧꯖꯤꯛ ꯀꯥꯔꯒꯦ ꯑꯉꯥꯡ ꯀꯞꯇꯣꯔꯦ ꯑꯩꯈꯣꯏ ꯁꯛꯁꯦ ꯎꯕꯗ ꯅꯔꯁꯔꯤ ꯆꯔꯥ ꯄꯨꯝꯅꯃꯛ ꯀꯪ ꯁꯤ ꯆꯪꯕ ꯖꯥꯗ ꯃꯥꯅ ꯒꯥꯔꯤꯅ ꯌꯧꯔꯦ ꯎꯔꯗꯤ ꯑꯗꯨꯝ ꯍꯟꯕꯅꯦ ꯆꯪꯉꯦ ꯍꯧꯖꯤꯛ ꯍꯥ ꯆꯥꯎꯕꯅꯦꯕ ꯂꯩ ꯐꯖ ꯐꯖ siga payre ꯌꯨꯕꯥ ꯀꯨꯁꯨꯝꯒꯤ ꯂꯩ ꯌꯥꯝ ꯂꯩ ꯃꯅꯨꯡꯗꯒ tulasi amuba ꯌꯨꯕꯥ ꯀꯨꯁꯨꯝꯁꯦ ꯄꯥꯝꯗ꯭ꯔꯥ fazayne kubazama ꯖꯨꯋꯥ ꯀꯨꯁꯨꯝꯒꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨ ꯆꯠꯆꯥꯅ ꯁꯥꯠꯄꯅꯤ ꯌꯦꯡꯉꯣ ꯂꯩ kubazama ngaureda ꯑꯩꯈꯣꯏ ꯖꯨꯋꯥ ꯀꯨꯁꯨꯝꯒꯁꯦ ꯊꯧꯒ ꯁꯥꯕꯤꯗꯦ ꯃꯣꯏꯅ ꯁꯦ ꯌꯥꯝ ꯑꯩꯅ ꯐꯖ ꯌꯥꯝ ꯄꯥꯝꯕ ꯍꯩ ꯑꯃ ꯂꯩꯌꯦ ꯀꯩ ꯀꯩꯁꯦ ado asile lagi ba fazay cici gulab se cici jong ꯑꯁ ꯀꯔꯤ ꯍꯩꯅꯣ ꯁꯦ ꯁꯤ ꯀꯩꯅꯣꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯒꯨꯂꯥꯝ ꯖꯥꯝꯗꯣ ꯃꯥꯔꯦꯅꯦ sibo hayrane sada sibo ꯅꯠꯇ꯭ꯔꯥ ꯈꯪꯗꯦ aya gulab se jong ne ya gulab sa jaga da 야 fazabna gulab se kainone ngaurine ya si legi fazay si na yuni do hadra ꯂꯩꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯤꯅ ꯎꯅꯗꯕꯅꯦ ꯀꯩ ꯌꯨꯅꯤꯛ ꯑꯣꯏꯕꯅꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯄꯥꯝꯃꯦ ꯉꯥꯎꯔꯦ ꯁꯤ ꯀꯩꯅꯣꯁꯤꯁꯨ ꯄꯥꯝꯃꯤ ꯌꯥꯝꯅ ꯈꯨꯆꯥꯎ ꯑꯃꯅꯤ ꯀꯩꯅꯣꯅꯦ ꯁꯤ ꯃꯌꯨꯝꯂꯣ ꯁꯦ ꯃꯌꯨꯝ ꯅꯠꯇꯦ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯣ ꯅꯪ ꯀꯩꯅꯣꯒ ꯂꯣꯏ ꯇꯧꯔꯤꯁꯤ ꯅꯪ ꯇꯞꯀ ꯂꯣꯏ ꯂꯩꯕ ꯐꯪꯅꯤ ꯇꯞꯀꯁꯤꯒꯩ ꯈꯔ ꯄꯨꯈꯤꯗꯣꯏꯅꯦ ꯍꯥ sigai ꯂꯩꯁꯤ ꯐꯖꯩꯅꯦ ꯑꯁꯤ ꯑꯩꯅ ꯅꯍꯥꯟ ꯁꯤ ꯈꯜꯂꯝꯃꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯂꯩꯁꯤ ꯐꯖꯩ ꯑꯩꯅ ꯂꯥꯏ ꯀꯠꯄꯒꯤ ꯑꯃꯨꯛ ꯂꯩꯇꯕꯗꯨꯒꯅꯦ ꯁꯤ ꯂꯩꯁꯤ ꯐꯖꯩꯅꯦ ꯁꯦ ꯁꯤꯒꯤ ꯆꯥꯔꯥ ꯂꯩꯅꯤꯀꯣ ꯃꯆꯥ ꯃꯆꯥ ꯂꯩꯅꯦ ꯂꯧꯕ ꯁꯤ ꯂꯧꯕ ꯃꯥꯏ ꯀꯩꯅꯣꯒ ꯂꯣꯏ ꯂꯩ ꯇꯞꯀ ꯃꯌꯥꯝ ꯃꯌꯥꯝꯁꯤꯒ ꯇꯞꯅꯨꯡꯁꯨ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯈꯔꯗꯤ ꯂꯧꯈ꯭ꯔꯅꯤ ꯁꯤꯗꯒꯤ ꯄꯣꯠ ꯆꯩꯀꯣ ꯃꯍꯥ ꯂꯧꯅꯤꯡꯕ ꯉꯥꯎꯔꯦ ꯄꯥꯟꯅꯔꯅꯤ ꯅꯪꯕꯣ ꯈꯪꯗꯦꯅꯦ ꯆꯠꯅꯁꯦ ꯄꯥꯟꯅꯗꯤ ꯖꯣꯅꯤ ꯅꯥꯕꯤ ꯅꯍꯥꯟ ꯄꯥꯟꯅ ꯂꯩ ꯃꯌꯥꯝ ꯑꯩ ꯆꯪ ꯁꯤ ꯄꯅꯥꯔ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯄꯅꯥꯔ ꯈꯪꯗꯦ ꯌꯦꯡꯒꯦ ꯄꯅꯥꯔ ꯍꯥꯏꯅꯀꯣ ꯄꯥꯅꯅꯤ ꯃꯥꯅꯤ ꯄꯅꯥꯅꯤ ꯄꯅꯥ ꯄꯥꯜꯂꯦ ꯉꯣ ꯑꯥꯗ ꯄꯥꯟꯅ ꯄꯥꯅꯔꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯊꯥ ꯐꯠꯇꯦ ꯃꯤꯅ ꯄꯥꯅꯔ ꯉꯁꯥꯏ ꯂꯩꯗꯨꯅꯤ ꯁꯤꯗ ꯑꯗꯨ ꯅ ꯐꯖꯩ ꯍꯥꯏꯕꯗꯣ ꯁꯤꯗ ꯁꯤꯅꯥꯔꯤ ꯂꯩ ꯑꯣꯏ ꯃꯥꯜꯂꯦ ꯑꯦꯂꯣꯕꯦꯔꯥꯗꯁꯨ ꯂꯩꯕꯁꯦ ꯑꯦꯂꯣꯕꯦꯔꯥꯁꯨ ꯆꯔꯥ ꯈꯛꯇꯪ ꯄꯨꯅꯤꯡꯉꯤꯕ ꯑꯩꯅ ꯁꯤ ꯐꯖꯗ꯭ꯔꯣ ꯐꯖꯩꯅꯦ ꯁꯤ ꯐꯖꯩꯗꯨ ꯁꯤꯁꯨ ꯐꯖꯩ ꯑꯁ ꯈꯨꯐꯖꯕ ꯑꯃꯅꯤ ꯂꯩꯁꯦ ꯉꯥꯎꯏꯕꯣ ꯂꯩꯁꯤꯅꯤ ꯄꯨꯔꯥ ꯉꯥꯎꯏ ꯄꯤꯔꯛꯀꯦ ꯑꯩ ꯉꯥꯎꯔꯤꯅꯦ ꯂꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯣꯏꯗ ꯃꯅꯥ ꯃꯁꯤꯡ ꯄꯪꯍꯦꯛꯇ ꯍꯦꯛꯑꯒ ꯅꯔꯁꯔꯤꯒ ꯐꯖꯍꯜꯂꯒ ꯌꯣꯜꯂꯤꯔ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯀꯥꯏ ꯁꯤꯁꯦ ꯁꯤ ꯄꯥꯝꯕꯤ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯁꯤ ꯄꯅꯥ ꯃꯆꯥ ꯄꯤꯕꯤꯗꯣ ꯄꯥꯝꯕꯤ ꯀꯣꯝꯂꯥ ꯄꯥꯝꯕꯤ ꯗꯥꯜ ꯆꯔꯥ ꯁꯦꯝꯃꯤ ꯃꯣꯏꯗꯤ ꯍꯩ ꯁꯦꯝꯕ ꯑꯩꯈꯣꯏꯗꯅꯤ ꯍꯩꯇ꯭ꯔꯤꯁꯦ ꯁꯣꯝꯗꯁꯨ ꯂꯩꯗꯤ ꯃꯌꯥꯝ ꯈꯨꯆꯥꯎ ꯑꯃ ꯅꯔꯁꯔꯤꯁꯦ ꯈꯨꯆꯥꯎ ꯑꯃ siga jibai phajaba amsu leire sida pukri phajaba achouba amsu leire kwa pambi macha macha mayam ama leire mayam kaigumba aina uliba chara mayam se launingba taragasu kabunga ski nursery siga lakpiro asiga makhal mathel gi pochai leire jibi pambi leire pundhon apan sare pundhon ja pundhon pambi na pai da du ka khoya da mai decoration gi ma khale khangya ba kat siga lao welcome ya sina haigi siga su hainau leire thaibo mambi thai mam ma kꯩꯅꯣ
တော့ဘူးရတော့ဟာချာချီချူပတ်ပြီ Thầy bố mà không lâu cái gì đâu. ဘူးကြီးလေးပါမ À, အဝမ်းဘုံလို့ thầy bố mà lâu rồi nè. အမ်နီမစီလုံးနေဟာဝမ်းကိုလည်းခွေးကြတယ် À, ပတ်ပြီ Jubi babi, nabi, Jubi चाहिए हम ना बानी mà không lâu cái quoi. Đủ. Chỉ cái thôi asi, thôi cái tôi chọn được, tôi chọn được lại như. ချစ်ဟလာကလည်းငါပဲကြီး Ây da, xin cái babi trồng bông ta. ဒီထားကြရာကြီးတို့ထားကြီးဘူး ချစ်မလို့ဟိုက်တမလားငါရှိလေ တို့ပြောတော့ Cái gì? ဒီချောင်း Sao ạ? ဟိုချီရီနီနေ အကျေရီပါလေ Anh ngồi rồi. Anh phong sao thôi cái gì cái nào? Mày làm chỉ đi ra lên du. Sao vậy? ဒီနေ့ဗီဒီယိုတော့ဦးတော့အာ Hả ba? ကေနော်ပါမီစပါလီစစ်တယ်နော်ဘူလမ်ဂျန်ပါမီလေ Muốn đi. Muốn đi ra ra bạn. Hả ba? တော့ဘူးဒီ တာခင်းပြီ တော့ဘူးစီကတန်ဆရာဆက်အပန်းဘတ်သူဂျန်ပန်နေကြနာပါလို့တော့ ဒီကတော့နေဦးဒီတန်တာကြရာ Mày ăn củ bơ giờ mà phong để ngao rồi. ကိုက်တယ်ပါအဲ့ရရှိဒါဖရဒီတန်ဆရာသူဂျန်ပန်တယ်နော် Ê, cái gì vậy? မဖုန်းတော့ပါနေနေ Lâu khi rồi nè. Chà ra. Lại cho cái cái nè. Nhằm là lấy nhiều mà gì vậy? Lâu đi nhiều bọc. မွေတန်ဆရာလေးစူပါလာကစဟောဝီနေပါလီနေစူ ဒီနေ့ကကုမလာ Con làm em ba đi du, Nabi. Con làm em ba đi du. သူနဲ့တန်ဆရာတကြီးကျွန်တော်ကစောင်းဘမလေးပါ အော်စမောဆွန်ဘီ အော်မောင်စမီ ကုမလာဆုံးတယ် Một số mi là một số mi là cái đâu không kìa. ပါလဲမြန်မကျုံ Mày ăn tôi chưa một số mi ăn ba lấy du rồi ba. လာချီလေ Tôi một số mi ăn ba là. Thôi ăn ba. ချစ်ပါမင်းကမလာ Tum ba lại có phải ra yên mà đã ngao đây đây đi. ပါလီမစားစားခရပါလေ Con lại đó. အာ Cái. ပီ ကုမလာ ပါလီလို့ Ờ. ကိုလုံးတော့ရမှာ တော့ပါ Con là bạn bây giờ này. Ồ, chao như thế gì ạ? ဖွင့်နေချူကြီးနဲ့မပန်ဒီပါလမပါလမေတူပန်ဘောရဒီကျူပန်တော့မယ်ဟိုကြီး ဒီလား Sao vậy nào? အော်လေအားဘောကြီးအားလုံးပို့တော့ယူတော့မှာအလုံးဝယူတော့လေအားဘော À, được chưa? ကုမလာနေ ကမလာပါလီညာ နောက်ပြီ Xa gì cả? ဒီတော့ရနေ Xa gì cả? À, coi xe đi. ကိုလာဘူးဒီလိုရ La la la. La 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 la. Wah kan kasi fresh so isigalak pa akan kasi nungay pa na loy awana pum na makabre ise sigalak pa dagi kunu ngay mo tawi tatay ya binanya akan kasi chen so idro nga tang sia ကိုယ်ဒီကွာဆင်းဦးစီမမကဟောပါနေညာ ah mani hey no phaza hale ba dragon fruit chale to kai khoi ja thabi na hai di si u di ma long ti kai no ai na dong dui ni ဆောင်းဆိုလေညမြန်မာစီမိုင်းကြီးလို့စီပေါ့အတူပကြီးတာ ma hai na hai si mi si ni kai nu ne su jam na chao ba area ma khoi na ka da su lei ပန်မဦးဝါ dragon fruit ပန်တော့တယ်ဒီကျငုံရတယ် ဘရာခွေးဘေးကမဖုံးတယ်နဲ့တော်တယ်နဲ့တမိုင်းရှာ ma ba ku pha za mani kai no nga so da su lei ni so da su lei du ma ဒီမရတော့ဖဖဟိုင်တယ် ဆိုလို့ဆိုလေဒီလိုပါခုချောင်းမခုချောင်းမ သူဘရိုင်းတဲ့ညုံ အရှိပါမီကြီးမင်းခိုင်ခိုင်ဟိုင်ကစား dragon fruit နေတော့ အရှိရှိရှိရှိတော့ဒီလေးပါလားတွေ့ကြ အခုပါလာတယ် ဟိုဟိ အခု ု ပန်တယ်မြေ ဝါနေနေမှညာဝါနေနေယုံနေကွာ ခိုင်နေတော့ယူနီပါစေ ဆွမ်းဆွမ်းတဲ့မြဝါရီနေ နီပါစေပစားသမမလေးတဲ့တော့ညီမရှိသေး ကူချောင်းနေမိုင်းငါတဲ့စီဘူလမ် ဘူးဟုတ်တယ်နေ ကိုရောဝင်နေနော် ဟာဟာဟာဟာတော့ခဏနမ်ကစီမီနိုဘော နမ်ချလာ အဆစကဘာဇမီဟေငေါရတာ ဒီကောဆန်ယူဝမာကွာပန်ဘီယူမိုင်းတော့ အဲ့စပွန်စီကအဟန်ဘလာအင်းနဆရီတဲ့ခံဘရာဒနာအငေါငေါရဲပဲ အာအဲ့ဒီမိုင်းကြီးမဖမ်းစီကြီးနဲ့ဥရုံငါကိုနေနဲ့ ဟမ် tra ဟိုလူငါကိုနေ အာ ဒီကတော့မှ ကို ဒီမိုင်းရဲ့လူတက်နေလို့ရနာ Saling ngay loy de ai gi video ka mobile ka pukhai rak pra khang de saling ngay chung loy gidre ai jingi ကျူဟိုင်းမြ loy nam ning ya ba video de အဲ့ကုမလာဟမှာအန်ကိုင်းနေဟို bas mase thabak di kalam ngani bo tawri me am je ဖို phai င်ပါမီကတမိုင်းနေ ကပွေးပန်ဘီလေးကစီ kai ka phoi ba mi အဲ့ဝမ်းမလေးဟိုကပပါမီ ကပွေးပန်ဘီ lo gi si ချေဘိုးရေးဆဲလိုက်တော့ che bo re pam de ချေဘိုးရေးဒီမလာရီကပ်ပြရ che bo re pam de kan da chu area se khu chao မ ma ဆလောနကိုမရနော်တက်လာ wa de akhoi wa de hoji photo nam gi ge ခါတငါလည်းညမ်းစူတယ်ဒီမိုင်းကို photo nam gi ge hoji
रील्स खरा सेम से रखंगे ngasi se maya mai mosumi mu ke hekle pijuru pi ya ba hekngon ni da ne ha Kan. Kali yangมันจะใกล้เฮงแล้วสิ hello ba ta cha chen to mun ma le maya du se fruits hek to ri ko ni kari heng du bo si cha na ba hei da kai no ba du maya du se kari hei no จ้า ko น่ะไปอุยำแต่นะเพราะเนี่ยจ้าน่ะไปที่อุยำบ่ได้นี่คัน hao หาเว้นะ khai da hao da khai จ้าน่ะไปนะตราจูคังกันนักว่าแต่มวยได้หังอ่ะจู ja kare ki jeng a sigari ke no da hek se ba sai da na bi helo bu อันนั้นโดนกับบ่นะ a leng ai du se le du la อันนั้น mayam du siga chiri le da chiri du ba sana na hauri pali du อ้าวมันนั่งแบบนี้ช่างบ่ดีเลยช่างบ่ดีกี่ล่ะ a khone kala de mas kala de changa helo pun sina ni siga su le dia kaya mai siga pe he ke chiri he ke oi mai chi de oi ma chiri u ra ba dai chi de oi moi na sisi ke mera khila mali kamai da ni ni ke le mayam du he du che jo ke lau re chi de khoi da lau re सीढ़ी हेगले में जाओ याम सीढ़ी दो सागे सीढ़ी जाยังผมจะนะไว้แล้วมาสาบอ้ำลงพวกไปใช่ป่านนี่ หัวหอม คอยบอกไอ้ป่านมีแล้วอีกบ่ सीसी के मेरा खिले मजी से भी जाने खाई नहीं बुआ सी नहीं बुआ siga gam change siga mu yong chak pam bi lai de tu ว่างบ่มได้เลย khoja ba lai tu cha ba bi ว่างบ่ซิมันแล้วเว้ย 진짜지 팠다 보니. phatai ra nang khang bura 이쪽에 거기 마루는 lichu pan ba pa le tu lichu pan bi ma pu ra ni khoi a pan ba soi ni pu ra si da 애도 자또니네 자또 보구나. มวยดิ pha ge ra pha roi ge ra ma khati pu ra si ye มวยจัดขังมันนี่มวย ma yam tu lichu pa le lichu มวยจัดขังมัน akwai lichu pan bi hau dia ba ma khati pu ra si tu no sa se pu ba di jai do ga nang gari se nu ngai ga tu ni นานนี่สิว่าว่างบ่กับปุ๋ยมีนะฮะ oh ว่างบ่เลย ma koi bi ne fajjana koi ru re aduga 공항 밤비 겨울이. fruits kara su hegle chani chang za re haw re bayam na do hoji di yam na pan no peno matan na te mun matan na te fruits ka se komla su yam pala uri do mun ba budi matan na te ba mun laga te su jam sa ga da he ka ko ado ko si dagi na mo siga tap su jo le ba ko lei gi tap kai ga jo le da tap su dei lo do ne ba 랑권. dari da tha ge ko lei khara ko kai ba mi ai ba 볼리. aduga akhoi siga pochai ngangnari ba pochai lo bugi ko aduga อันนั้นเลยงบบ่เกี่ยวว่างบ่ใช่ไกลแม่สิว่า kai da อันนั้นเลยงบบ่ว่าง 야, 아주 파자들아. 어머, 기다 들리 제 파자 있는 두다. 너, 진짜 질레 좀 해요. 선 길라 왜 싶어 저 지금. 질레 저. 아, 파자 하나 내 좀. ai chang nghe mi na ka nga ko kan la mi de ka ta na lai ka la ka sa le ji mi na thi nga ko rang लबी रो जत त लबी ले ले se ma pha de se le ji ha 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 a che jara se pa mi pha ba na chi la de ka la di mo mai ko le ngau ze le pha za ma yam du le ji pha dra no se ma ki si pa mi yam ne 오케이 pha za ma da ngo le ji ngau le ต้องกระเป๋าเลยยังไงเลย machine ne photo da ngau bi ne ma se le pha za ba เดี๋ยวกันดูดี le นะ le pha za ba u ba ya da ba ka nga ba le se u ba da ngau za ba do ให้แล้วนุ่มตัวกระเป๋าเงี้ย kapi dah ke. Ya mana saya jom. Kupa jama. Asyik mana saya ni. Dah asyik mana saya maru pale. Tu macam tu maru pale tu ubra. Maru kau dah no. Maru pale tu se. 마 เนาะ 왜 한국 사람이 릭사 그러냐 มวยปุถุละสิkari no hai ka da Maru pale. 한국 사람이 릭사 그러냐 Aku dah na je. Aku sah pada English sah tu sudah sini aku sah pada English sah bidan ya. Asyik lagi maru se lag tu aga. Aku lik pada yang mana sih bidan ya.
ꯃꯌꯥꯝꯁꯤꯒ ꯂꯩ ꯗꯤꯖꯥꯏꯟ ꯑꯃ ꯂꯩꯔꯦ ꯀꯩ ꯃꯃꯤꯡ ꯀꯧꯕ ꯂꯩꯅꯣ ꯈꯪꯗꯦꯁꯦꯀꯣ ꯌꯥꯝ ꯐꯖꯩ ꯅꯠꯇ꯭ꯔꯥ ꯂꯩꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯋꯤ ꯁꯤꯒꯤ ꯂꯩꯁꯦ ꯃꯃꯜ ꯍꯪꯉꯒ ꯍꯣꯡꯉꯗꯤ ꯂꯧꯈꯤꯅꯤ ꯇꯥꯡꯉꯗꯤ ꯂꯧꯔꯣꯏꯀꯣ ꯈꯨꯐꯖ ꯑꯃ ꯂꯩꯁꯦ ꯅꯥꯆꯣꯝꯒ ꯃꯥꯜꯂꯤ ꯁꯅꯥꯒ ꯃꯥꯜꯂꯤ ꯃꯑꯣꯡ ꯁꯅꯥꯒꯤ ꯗꯤꯖꯥꯏꯟꯒꯤ ꯃꯑꯣꯡꯗꯒꯅꯦ ꯇꯧꯋꯦꯕ ꯃꯔꯣꯟꯒ ꯂꯣꯜꯂꯒ ꯌꯥꯝ ꯐꯖꯕ ꯋꯥꯅꯤꯗ ꯃꯇꯣꯟꯗꯒ ꯁꯨꯃꯥꯏꯅꯒ ꯑꯃꯈꯛ ꯊꯤꯟꯗꯣꯔꯛꯑꯒꯀꯣ ꯈꯨꯐꯖ ꯑꯃ ꯇꯧꯋꯤ ꯃꯣꯔꯣꯛ ꯌꯦꯡꯕꯗ ꯃꯣꯔꯣꯛꯁꯤ ꯖꯣꯝꯙꯔ ꯇꯦꯛꯊꯅꯩ ꯄꯥꯟꯕ ꯋꯥꯅꯤ ꯃꯣꯔꯣꯛ ꯈꯨꯄꯥꯟ ꯑꯃ ꯃꯌꯥꯝ ꯑꯁꯤꯒꯤ ꯎꯍꯩꯁꯦ ꯎꯔꯕꯁꯦ ꯁꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦꯗꯤ ꯈꯪꯗꯦꯕꯀꯣ ꯁꯤꯗꯤ ꯈꯪꯉꯤ ꯑꯗꯣ ꯑꯁꯤꯒꯤ ꯎꯍꯩꯁꯦ ꯑꯩꯁꯦ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗꯅꯦ ꯀꯩꯅꯣꯗ ꯁꯤꯂꯣꯡꯗ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯃꯤꯅ ꯑꯩꯈꯣꯏ ꯕꯥꯖꯤꯒ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯇꯧꯔ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯏꯗꯨꯒ ꯁꯤꯒꯤ ꯍꯩꯁꯦ ꯌꯥꯝ ꯄꯥꯜꯂꯦꯕ ꯁꯤꯂꯣꯡꯗꯅꯦ ꯁꯤ ꯃꯨꯜꯂꯤ ꯑꯣꯏꯔꯝꯒꯅꯤ ꯃꯨꯜꯂꯤꯕ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯗꯨ ꯁꯤꯂꯣꯡꯗꯅꯦ ꯑꯩꯁꯦ ꯄꯥꯜꯂꯤ ꯄꯣꯠꯁꯦ ꯁꯤꯂꯣꯡꯗ ꯑꯩꯁꯦꯅꯦ ꯍꯥꯟꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯄꯥꯅ ꯁꯥꯔꯚꯤꯁꯇ ꯂꯩꯔꯤꯉꯩꯗꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯩꯁꯦ ꯑꯩꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯁꯤꯒꯤ ꯍꯩꯁꯦ ꯆꯥꯕꯩꯗꯃꯛꯇ ꯖꯪꯒꯜꯗ ꯆꯠꯂꯤꯕꯀꯣ ꯖꯪꯒꯜ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯞꯄꯕꯨꯗꯤ ꯅꯠꯇꯕ ꯁ꯭ꯀꯨꯜꯗꯒꯤꯅꯦ ꯑꯗꯣ ꯆꯥꯕ ꯆꯠꯄꯗ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯀோ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯣꯏꯁꯤꯅ ꯀꯣꯏꯊꯤ ꯊꯤꯅꯗꯅ ꯑꯩꯈꯣꯏꯒꯤ ꯕꯥꯖꯤꯒꯤ ꯃꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯃꯣꯏꯒꯤ ꯒꯥꯔꯤꯗꯀꯣ ꯃꯣꯏ ꯃꯌꯥꯝ ꯇꯧꯅ ꯊꯤꯗꯅ ꯐꯪꯗ꯭ꯔꯕꯀꯣ ꯑꯩꯁꯦ ꯐꯪꯗ꯭ꯔꯒ ꯀꯣꯟꯅ ꯌꯨꯝꯗꯅꯦ ꯑꯩꯁꯦ ꯏꯇꯣꯝꯇ ꯍꯜꯂꯛꯑꯕ ꯏꯃꯥꯟꯅꯕꯁꯦ ꯋꯥꯏꯅ ꯍꯟꯃꯤꯟꯅꯔꯕ ꯍꯩꯁꯦ ꯃꯌꯥꯝ ꯍꯦꯛꯑꯒꯀꯣ ꯑꯗꯣ ꯑꯩꯁꯦ ꯃꯥꯡꯉꯨꯔꯦ ꯁꯤ ꯍꯩꯁꯤꯒꯤꯗꯃꯛꯇ ꯃꯥꯡꯉꯨꯔꯤꯅꯤ ꯃꯌꯥꯝ ꯈꯟꯅꯩ ꯌꯦꯡꯉꯨ ꯑꯗꯣ ꯁꯤꯒꯤ ꯍꯩꯁꯦ ꯑꯩ ꯍꯦꯛꯑꯒꯀꯣ ꯏꯆꯥꯁꯤꯡꯒꯤ ꯄꯨꯕꯤꯈꯤꯒꯦ ꯑꯁꯤꯒꯤ ꯍꯩꯁꯤꯒꯤꯗꯃꯛꯇ ꯅꯃꯥꯁꯦ ꯃꯥꯡꯉꯨꯔꯤꯅꯤ ꯍꯥꯏꯅ ꯌꯦꯡꯍꯟꯗꯣꯏꯅꯤ ꯏꯆꯥꯁꯤꯡꯗ ꯁꯤ ꯂꯩꯇꯦ ꯁꯤ ꯄꯥꯝꯕꯤꯁꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯍꯩꯁꯦ ꯎꯕꯗ ꯑꯩꯅ ꯇꯥꯛꯎꯕꯗꯀꯣ ꯃꯇꯝꯗꯣ ꯅꯨꯡꯁꯤꯔꯛꯏꯕ ꯅꯤꯡꯁꯤꯡꯉꯛꯏꯕꯀꯣ ꯑꯩꯅ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗ ꯑꯩ ꯁꯤꯒꯤ ꯍꯩꯁꯤꯒꯤꯗꯃꯛꯇ ꯃꯥꯡꯉꯨꯔꯤꯅꯦꯕ ꯁꯤ ꯍꯩꯁꯤꯒꯤꯗꯃꯛꯇ ꯁꯤ ꯍꯩꯁꯦ ꯍꯦꯛꯄꯒꯤꯗꯃꯛꯇ ꯃꯥꯡꯉꯨꯔꯤꯅꯤ ꯁꯤꯂꯣꯡꯗ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯖꯤ ꯑꯩꯒꯤ ꯑꯥꯔꯃꯤꯒꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯇꯧꯗꯅ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯅ ꯇꯧꯔ ꯊꯤꯔꯤꯅꯦꯕꯀꯣ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯑꯩꯁꯦ ꯁ꯭ꯀꯨꯜꯗꯩ ꯃꯥꯡꯈ꯭ꯔꯦꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯂꯣꯡꯗ ꯁꯤ ꯍꯩꯁꯦ ꯐꯖꯅ ꯄꯨꯛꯊꯟꯅ ꯍꯦꯛꯑꯒ ꯆꯥꯔ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤꯀꯣ ꯆꯥꯔꯒ ꯑꯗꯨꯒꯩꯗꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯂꯝꯕꯤꯗꯣ ꯈꯪꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯛꯑꯕ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗꯨꯒꯀꯣ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯝꯃꯦ ꯍꯥꯏꯀꯣ ꯑꯩꯗꯤ ꯈꯔ ꯄꯤꯛꯏꯑꯕ ꯃꯇꯝꯗꯨꯗ ꯑꯗꯣ ꯁꯤꯒꯤ ꯍꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯩꯒꯤ ꯄꯤꯛꯏꯉꯩꯒꯤ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯐ꯭ꯔꯨꯠꯁꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯉꯁꯤ ꯄꯥꯝꯕꯤꯁꯦ ꯍꯥꯏꯗꯤ ꯑꯝꯇꯥ ꯎꯕꯁꯤꯒ ꯑꯩ ꯋꯥꯈꯟꯗꯣ ꯅꯨꯡꯁꯤꯔꯛꯏꯕꯀꯣ ꯍꯥꯟꯅꯒꯤ ꯋꯥꯈꯜ ꯅꯤꯡꯁꯤꯡꯉꯛꯏꯕ ꯑꯗꯨꯅꯦ ꯆꯔꯥ ꯂꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯤꯅ ꯃꯊꯣꯟꯗ ꯄꯪꯃꯝꯗ ꯃꯝꯊꯩ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯍꯧꯖꯤꯛ ꯄꯣꯞꯄꯦ ꯋꯥꯔꯦ ꯄꯣꯊꯥꯅꯔꯤ ꯁꯤꯒ ꯄꯩꯁꯥ ꯄꯥꯅꯔꯤ ꯄꯩꯁꯥ ꯏꯁꯥ ꯄꯥꯔꯒ ꯍꯧꯖꯤꯛ ꯂꯩꯅꯔꯤ ꯅꯥꯕꯤ ꯄꯩꯁꯥꯏꯁꯥ ꯄꯥꯔꯤ ꯅꯥꯕꯤꯅ ꯀꯦꯃꯦꯔꯥ ꯌꯥꯎꯅꯤꯡꯗꯕ ꯌꯥꯎꯍꯜꯂꯦ ꯉꯁꯤ ꯏꯀꯥꯏꯅꯕ ꯈꯔꯦ ꯌꯦꯡꯉꯣ ꯍꯩꯒ꯭ꯔꯨ ꯊꯅꯝꯃꯣ ꯅꯪ ꯊꯅꯝꯃꯣ ꯊꯩꯕꯣꯡ ꯍꯩꯒ꯭ꯔꯨ ꯄꯨꯖꯝꯃꯣ ꯑꯩꯈꯣꯏꯁꯨ ꯊꯩꯕꯣꯡ ꯍꯩꯒ꯭ꯔꯨ ꯀꯔꯝꯕꯅ ꯐꯒꯦ ꯅꯪ ꯍꯥꯏꯔꯧꯅꯦ ꯍꯩꯒ꯭ꯔꯨ ꯀꯣꯟꯅ ꯄꯨꯔꯁꯤ ꯊꯩꯕꯣꯡ ꯄꯨꯖꯝ ꯊꯩꯕꯣꯡ ꯍꯥꯏꯗꯨꯗꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯩꯒ꯭ꯔꯨ ꯃꯥ ꯄꯨꯔꯅꯦ ꯀꯌꯥꯅꯣ ꯍꯩꯒ꯭ꯔꯨ ꯆꯅꯤ ꯍꯣꯏ ꯃꯥ ꯊꯅꯝꯃꯨꯕ ꯑꯗꯨꯒꯅꯦꯕ ꯑꯩꯈꯣꯏ 1,000,000 ꯃꯊꯛ ꯀꯥꯔꯦ ꯃꯌꯥꯝ ꯀꯣꯏꯍꯜꯂꯅꯤ ꯁꯤꯅ ꯇꯨꯄꯤ ꯑꯣꯏꯅ ꯎꯞꯄꯅꯤ ꯑꯩ ꯒꯥꯔꯤꯐꯧ ꯏꯟꯖꯔꯛꯑꯅꯤ ꯑꯃꯣꯟ ꯃꯌꯥꯝ ꯄꯣꯠ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯄꯨꯗꯣꯏꯅꯣ ꯈꯪꯗꯦ ꯁ꯭ꯀꯨꯇꯤꯗꯗꯣ ꯁꯤꯁꯦ ꯑꯩ ꯇꯨꯄꯤ ꯑꯣꯏꯅ ꯎꯞꯄꯒꯦ ꯁꯨꯃꯥꯏꯅ ꯎꯞꯄꯒ ꯆꯠꯂꯅꯤ ꯍꯥꯞ ꯖꯤꯟꯁꯅ ꯆꯟꯕꯅꯤ ꯁꯨꯝ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯣꯡꯕ ꯌꯥꯕ ꯌꯦꯡꯒꯅꯤ ꯁ꯭ꯀꯨꯇꯤꯗ ꯄꯣꯠ ꯃꯌꯥꯝꯁꯦ ꯄꯣꯠꯇꯤ ꯌꯥꯝꯃꯦꯕ ꯃꯣꯏꯒꯤꯁꯨ ꯁ꯭ꯀꯨꯇꯤ ꯑꯃ ꯑꯩꯈꯣꯏꯁꯨ ꯁ꯭ꯀꯨꯇꯤ ꯑꯃꯅꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅꯣ
Ama ka tanga nungai ruine ang ka prong ne. ตันเลยว่าใครใคร Sing na nung ha uso. ให้มันนักชมเนี่ยติดต่อไป Sing na nung ha uso. Bina ha ba tin man. โอ้ยนี่ Ang ka tanga chalo ay. Ke mo ลา chalo. งเขาก็ตั้งระเบียงมันจะเป็นปี No khoi pon me am je mu jam de pon me am je. Pon ku jam ma si ka no si ilak toi sin na khoi na bi ni electro ba ni ho ji. Na bi ndro la. Moi jam ngang ye ma khak se bu si jam bo se ka ok toi noi. Ma ka pro. দাদা আমরা আবার আইবো নারিকল না না নারিকলও নিব বেজান বাকি জিনিস নারিকলের কিটা মানে নাম করে নারিকলও নিব লেবু নিব ঠিক করিয়া আজকে নিছে না এই খাইজনবা মইসি বেগ ama pibada moina hekta chawkhre ne tawrise beg ama pibada beg ama khaglo basiga moina wata ka tawradana wa ke lakpida basidi natra uside lupa lising kaya gino khoi polo isa lising ahum mari manga lising taru mugi poni natra lising taru mugi polo bada beg sumba ina beg to jang khalo ne sigumba beg ani khaglo basiga wata tawrai ba Dra khang bai. khoi ji thoe ko mayam do khoi se scooty ma mam pura ini ne do scooty je kamai na half ke jing je ba ko chan gadra khang de po che yu so ba wang ba ya Lap ba lau dre ne khoi. angula se ba thang la rasi aduga khoi ni su tap su ne che su tab laure ba jubi pa mi lo ning e jubi du su lo dre du ko kwa sahi ani da pan ba kwa su le ba ko du su lo rak dre paisa ko na dre ba adugi mathang da mu lak toi ni amu lo ba lak ka ni khoi ji tho e lo to da kamai to do sin dei ni lo si ga dra khang de mayam pose lo to ba hore ba ko scooty de lak pani na pose ha yam na pu ba ya de ba do khoi na poch ne yam khre ba ko ado yam wana lo to ra ga jum da la e do camera se jam lo to ba ko do ut pa ngam de kai na ai di ai su jaw na lo che tawi ne ba ado mayam pose se thara ba kan da mu ai kamai to na tha ge ha ba do mayam da dum mathang video ra jeng halake asi gi na di bye bye